Naharolgi khonjel thauram tabiramniba pumnamakpu taram nokchari ngasigi thauramda pujarakli Manipuri lolbu imalol ama oina chawkhatnaba hotnabada nahasingi thaudang hiramashida Dr. Irom Rovindro Assistant Professor Department of English Manipur University of Culture ga unaduna wari saba unajari bi Gayatri Sarangthe ngasi Naharolgi khonjelgi interview based program sida studio da ozana lengbirakpa ozabu taram nokchari oza ngasi thoram asida wahi khadang saruk yabinanaba haibirakwidamakta tobimul khang usari amadi tabira punambusu ikok nungta kurumjari yam nungai je oza ahan bada thamjari ba hiram siga mari leinana ozadagi khangjaningba wafam se oza malem da lon gi wahan thokshi oza aikhoina karamna yengba yabagi aduga mayamna karamna thamnabagi haibagi matangda samlapna thambi oza malem da leriba khang ahi singna lon gi wahan thokshi magi oiba mawongda lamlambugi chatnabida wahan thokya pinarami ayaksu aigi oiba khalon ama phongdokba taragadi lon haibasi ekhoi punamakna khangle madudi paw phaunabagi pambai amani haibasi masi lamdugi khulingliba miwai kanglup amadi makhoina sema chatnabiduna mayon chumba yaba posak amasu oi lon asi miwoibana puduna natraga masida tongduna chatlaga suthang amadagi suthang amada sandoklibani maram masina lon haibasi lam amagi khundariba mioi kanglup adugi munaidraba ipa ipugi maman yamlaba khudolni haibada hamemba tholu haina aharba thamjage lon haibasi aikhoina thawai pandaba posak ama oina uragasu ngasi phawbada masak nairaba akhang ahi kayana lon ama polkhiba chaurokhiba chakhulakhiba amadi sithakhiba mutkibigi wari tatana tari adugi sumathakta lon adugi maman yamlaba masak mawong kayasu adumak leigani masi lon amagi masakni haina aharba thamjage yamna maknungai jeoza ahan badasu aikhoigi loan gi matangda mayamna khangba yaba maongda wafam khara thambikre mathangshina malemda aikhoina ngasi khangnariba ngangnariba maitei lol hariba lol asigi thakse kadaida lei haina lobba yabagi habagi matangda su thambiu masi aikhoina chapchaba thijin humjimadi phangba record su leitragasu hana leiramba ahlaman sing akhangai singna thijin humjimbadagi karigum khadang thambiram adu yumpham oraga aikhoina haiba taragadi matam amagi kangai pak nataga maitai bakna Manipur kaunakibadagi maitai lonsu Manipuri haina asum haina kre maitai longi horokpagi matang si kanamata haiba ngamloi masi malemda lairiba lon khudimaki waridasu adum thokri aikona sum hangatna yengkhalubada hojiki matamgi lon ama oiraklibasya anganba matamdagi hauraga matamgi lonsat kayana thengkhang kayada tosin tensinnaraga anubu matamchigi lol ama semapagi wari loina lei maite longi susamane maite lonsigi thaksi akhona amu yengba taragadi aikhogi imalon oiriba maite longi thak amatangdi matamgi akhangai sina thambiramba kuyektagi lakhotsage masagi mayekta aiba corridor leijaba tibetoba man lon gi family gi manung chanba bharat ki lon sigi manungda masigi lon gi chawpa masigi magi thaksi census report ki makha yam pole ekona census report lawrise sab jana 100% accurate oibadi hayabadi yate maramdi sitananda badu yawgani adubu adumatik angamba thakta section adi lawre adugi matuni yengma taragati hana khogi Manipur gi administration se Assam ga pulling matamda koi 1951 da census report ama lawgi masigi matungina maitilon ngangmasi Manipur ga Assam pulaga ko lag mariga lising marfu manga satet marfu taret singangami haina khoigi record amada phange YM Mule ki 1964 form like amada aduga mu khoina record amada phangi si 1981 gi koi census of India madugi census matam duda phangmachi apunba Manipur gi sada humpu taret na maide lon se mamalon oina ngangami hai tawna matam duda mi lak tara gum oiram tai adudagi mu Manipur gi mapanda ngangna basu lei khoigi record sum yeng ba taragatina khoigi 1987 ai khoigi lekhidraba
oza Nandalangi record amada Maitilon si oza sin thambiramada Assam khatadana mi lising marfuta tare ngangi hai aduga Tripura da tamdi oza sin thambiramase mi lising ni phu ngangami aduga Myanmar da na mu mi lak adiga lising ni phu ngang Bangladesh da na mu mi lising yang khai gi atmaina ngang ba gi record thambiramé adugi matungda mu oza Ningomba hana Manipur University da linguistic department professor obirambani aduga matamdugi oza mapalamdagi khoigi oza Bhat mkhoi record ta ama thambirami matamduda mapalamda yengma taragadi khoigi Manipur ga yumronari ba haidi Burma che hauji Myanmar haina khangnare ko sidai matamdugi 1995 record ta di amu thamami mi lak mari da Burma da ngangi hai aduga Assam da mi lak abangangi hai Bangladesh da mi lising yang khai Tripura da mi lising kuntra kharandare ko asai lising phung ngam to mathang da record am phangi Sobana Chelaya haidana ma scholar ama phawam sui ma linguist oi ko magi record 1997 da pirambase Encyclopedia Britannica na 1993 da phongba alugi base of like am like ko Manipur si matamda 1997 record sida mi lak tarama thugal lising marfu si akoi mamalul oina ngang ba mi masing se sumai lai hai hadi 11 lakhs 80000 senior khona chawak ba akoi gi Manipur gi lon gi Manipur amadi Manipur gi mapa na ngangnariba magi thak si ko yamno nungai je oza ozana hauji thambi ki ba census report sing dugi matung ina sum khangjaning ba da oza ekhoina lising amaga chamapan marifu mathoi gi census report sida akhoi gi maitai lon ngangliba mioi sing se chada humpu tare ne na thambi gre ozana adu amu lising ani subna tarama thoi gi census report sida na mi se chada nifu humdoi dasmik marifu ni thoi sumaina handarak pagi ma ong da thambi ki oza adu eba targadi oza hausik se high griba lising ani subna tarama thoi da haibasdi oza hausiti chahi tara helak e hausiti Manipuri lon gi thak se karai phawbuda amuk leiramgani hena handaramgani haina khanbibra ngangak pagi chang se sigi matang su thambi oza si yengba sida missing hengalakwi matung onde khoi madang speaker si hengafam to iko mani oza adubu leiriba sakarna khoi honariba khoi loan gi thibagi sigi process dadi 1981 da sada humpu taret si ngangame khoi maitidon si mamalon on ngang masingi sang si ko aduga mu 2011 da hengalakada bodo mu 43.82% da handarai ne sada ni phum do da smik marphuni thoi da mu handarai ne ba amathang da 2021 da lakado bani ko sigi records de khoina ajik chaplan ni phangdri sem saram tu yare khoni dum ta be corona na maram oraga sigi census sikitang kudong chadab khar lai gi na tai ado masi aini sum yeng mada ngasi gi ore iba phiwam study aduga ulibre record ki matung di maitilon pu imalun oina ngangang gada ba mi gi masing si yam sathi na handaramani haina khalle maramdi sigi matan 2011 phawba si bawta akhoi Manipuri medium da like tamae ado adum matam gi English subject amo adum oina lawki matam da Manipuri lon si imalun oina ngangbi masing si yam pak chana lerami koi gi miyam tin mafam da bawta akhoi English ngang di amna kiramba koiramba matamni ado ki matang sa na English ka ngangu su khoi gi mina yamna nungai tabi ning da phaw matam su oiramine aba ado phaw da khoi gi English nganguni heni dana metilon bu mamalon oina ngangwi sang semu khandana phangine aba ado ngasi di Manipur gi school sing si English school haiga di fashion amone satpegi mong su laigre aduna ayamba school chaliba angang sing si di mamalon tambi begi muguta English wai da loina tambire hawalak bada good morning ga haiba adegi no yes ka am haiba sida yan ngauja bi fashion na mala khrabnina aidi ngasi maitilon bu imalon na ngangba mi gi masing si tawaina akhoi gi fazna research sama tawra mo gi what frequency ji yengaga akhoi record oiba media da leriba siding lokhol yengma taragadi yam satina ne mani percent si 10% bu yorom du mandre haina lowi ko khasa thajarakpada amu khangjaning basinoza ekhoi gi haurakli ba poklakli ba angang sing haijaba ta yoza angang sing asina khoi gi mama lon sidagi phangba kanaba sing si kari oigani haibigi matang da su thambirab khoi angang amana he polpadi kare matam dagi mana mama lon si tamba horpage amudi ngang horpage habisi khoi mama ba oiba sing su khangada bune masiko normal oina khoi gi international standard yenga gadi sarangna sahi ani shrupa swadi mama lon singang hore e haiba masina hani adi bare ko ni adhoji ti sakolak pani na angang jing si jo dum mama pa ni am section tharang la kholabani na hoi angang si kharang ngan na maron thueba sum yeng mada angang jing si sarangna sei ama makhai sidegi hore ga maron thokba hore aduga
ꯃꯈꯣꯏ ꯆꯍꯤ 5 ꯐꯥꯎꯒꯤ ꯃꯅꯨꯡꯁꯦ ꯃꯁꯤꯗ ꯌꯥꯝꯅ ꯑꯩꯈꯣꯏ ꯂꯣꯟ ꯈꯨꯗꯤꯡꯃꯛ ꯇꯝꯕ ꯉꯝꯕꯒꯤ ꯃꯇꯝ ꯑꯣꯏꯌꯦꯕ ꯑꯗꯨꯒ ꯁꯤꯅꯁꯨ ꯑꯩꯈꯣꯏꯒꯤ ꯑꯈꯪ-ꯑꯍꯩꯁꯤꯡꯅ ꯁꯤꯒꯤ ꯁꯔꯚꯦꯗꯒꯤ ꯈꯪꯉꯤꯅꯦꯕ ꯁꯤ ꯑꯉꯥꯡꯁꯦ ꯍꯌꯦꯡ ꯆꯥꯎꯔꯒ ꯃꯥꯁꯤ ꯌꯥꯝꯅ ꯈꯪꯒꯟ ꯍꯩꯒꯟꯕ ꯑꯉꯥꯡ ꯑꯃ ꯑꯣꯏꯒꯅꯤ ꯑꯣꯏꯔꯣꯏ ꯍꯥꯏꯁꯤ ꯃꯥꯅ ꯂꯣꯟ ꯉꯥꯡꯕ ꯃꯇꯝꯗꯒꯤ ꯑꯩꯈꯣꯏ ꯂꯦꯞꯄ ꯍꯧꯔꯤꯅꯦ ꯑꯗꯨꯒ ꯑꯈꯪ-ꯑꯍꯩꯁꯤꯡꯅ ꯊꯝꯃꯝꯕꯗ ꯑꯉꯥꯡ ꯑꯃꯅ ꯊꯦꯡꯉꯕꯗ ꯆꯍꯤ 8 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯂꯣꯟꯁꯤ ꯇꯝꯕ ꯂꯣꯏꯗ꯭ꯔꯒꯗꯤꯅꯦ ꯑꯗꯨꯒꯤ ꯑꯉꯥꯡꯗꯣ ꯍꯌꯦꯡ ꯇꯝꯕꯗ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯃꯥꯁꯤ ꯇꯞꯅ ꯑꯗꯨꯝ ꯂꯩꯔꯅꯦꯕ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯊꯛ ꯊꯣꯡꯕꯁꯤꯡꯅ ꯇꯉꯥꯏ ꯐꯗꯅ ꯈꯪꯕꯤꯒꯗꯕꯁꯦ ꯏꯟꯈꯠꯂꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯅ ꯃꯥꯒꯤ ꯋꯥꯈꯜꯁꯦ ꯃꯄꯨꯡ ꯐꯥꯅꯕ ꯍꯣꯠꯅꯔꯛꯄꯗ ꯃꯥꯒꯤ ꯑꯀꯣꯏꯕ ꯂꯩꯀꯥꯏ ꯂꯝꯗꯝꯗꯨꯗ ꯊꯦꯡꯅꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯃꯗꯤ ꯃꯥꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯂꯣꯏꯅꯅ ꯑꯍꯜ ꯂꯃꯟꯁꯤꯡꯒ ꯇꯣꯠꯅ ꯇꯤꯟꯅꯕꯒꯤ ꯃꯊꯧ ꯌꯥꯝꯅ ꯆꯪꯏ ꯍꯥꯏꯕꯁꯤꯅꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯉꯥꯡ ꯑꯃꯅ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯗꯤ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯄꯣꯠꯁꯛ ꯈꯨꯗꯤꯡꯃꯛꯀꯤ ꯋꯥꯍꯟꯊꯣꯛ ꯄꯨꯝꯅꯃꯛ ꯃꯃꯥꯂꯣꯟꯒꯤ ꯃꯇꯦꯡꯅ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯒꯗꯧꯔꯤꯕꯅꯦꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯊꯦꯡꯅꯔꯤꯕ ꯈꯨꯗꯤꯡꯃꯛ ꯃꯃꯥꯂꯣꯟꯒꯤ ꯃꯇꯦꯡꯅ ꯂꯣꯏꯅ ꯇꯝꯕꯗ ꯑꯆꯧꯕ ꯃꯇꯦꯡ ꯄꯥꯡꯉꯦ ꯃꯔꯝ ꯑꯗꯨꯅ ꯃꯃꯥꯂꯣꯟ ꯇꯉꯥꯏ ꯐꯗꯅ ꯈꯪꯗꯕ ꯇꯝꯗꯕ ꯌꯥꯗꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯅꯦ ꯃꯤꯑꯣꯏꯕ ꯑꯃꯅ ꯃꯥꯒꯤ ꯄꯨꯛꯅꯤꯡꯒꯤ ꯏꯍꯨꯜ ꯃꯅꯤꯡ ꯇꯝꯅ ꯐꯣꯡꯗꯣꯛꯄ ꯉꯝꯕꯁꯤ ꯃꯃꯥꯂꯣꯟ ꯅꯠꯇꯅ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯅꯤ ꯑꯗꯨꯅꯗꯤ ꯃꯃꯥꯂꯣꯟꯗꯒꯤ ꯑꯩꯈꯣꯏꯅ ꯐꯪꯉꯤꯕ ꯀꯥꯟꯅꯕꯁꯦ ꯄꯨꯡꯗ ꯐꯥꯎꯔꯛꯏꯕ ꯄꯣꯛꯄꯗꯒꯤ ꯁꯤꯕ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯊꯦꯡꯅꯔꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯈꯨꯗꯤꯡꯃꯛ ꯃꯆꯜ ꯁꯨꯅ ꯐꯣꯡꯗꯣꯛꯄꯁꯤ ꯃꯃꯥꯂꯣꯟ ꯑꯣꯏꯕꯅꯤ나 ꯃꯁꯤ ꯃꯃꯥꯂꯣꯟ ꯁꯤꯖꯤꯟꯅꯕꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯇ ꯖꯥꯇꯤ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅ ꯀꯥꯟꯅꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯃꯥꯂꯣꯟꯁꯦ ꯃꯁꯤꯗꯒꯤ ꯇꯝꯗ꯭ꯔꯒꯗꯤ ꯑꯩ ꯏꯃꯥꯂꯣꯟꯁꯤ ꯈꯔ ꯂꯩꯔꯗꯤ ꯀꯥꯎꯈ꯭ꯔꯅꯤ ꯑꯗꯨꯒꯤ ꯑꯇꯣꯞꯄ ꯂꯣꯟ ꯆꯠꯈ꯭ꯔꯅꯤ ꯃꯇꯝꯗꯨꯗ ꯑꯗꯨꯝ ꯑꯩꯒꯤ ꯏꯁꯥꯅ ꯏꯁꯥ ꯁꯛ ꯇꯥꯛꯆꯕꯒꯤ ꯁꯛꯇꯝꯁꯤꯁꯨ ꯑꯗꯨꯝ ꯃꯨꯠꯈ꯭ꯔꯅꯤ ꯍꯥꯏꯔꯤꯕ ꯑꯃꯔꯣꯝꯗ ꯑꯣꯖꯥ ꯍꯧꯖꯤꯛꯁꯤ ꯃꯃꯥꯂꯣꯟ ꯃꯤꯔꯥꯏꯕ ꯍꯥꯏꯒꯗ꯭ꯔꯣ ꯑꯣꯖꯥ ꯈꯇꯪ ꯅꯥꯊꯩꯕꯒꯤ ꯑꯆꯧꯕ ꯃꯑꯣꯡ ꯑꯃꯗꯤ ꯎꯖꯔꯤ ꯑꯣꯖꯥ ꯍꯧꯖꯤꯛꯀꯤ ꯃꯤꯔꯣꯜꯁꯤꯗ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯥꯡꯖꯕ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨꯁꯨ ꯊꯝꯕꯤꯌꯨ ꯑꯣꯖꯥ ꯃꯥꯡꯖꯕꯁꯦ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯑꯗꯨꯝ ꯊꯦꯡꯅꯔꯤꯅꯦꯕ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯃ ꯄꯣꯛꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯨꯛꯅꯤꯡꯒꯤ ꯑꯩꯈꯣꯏ ꯏꯍꯨꯜꯁꯤꯡꯁꯦ ꯃꯁꯤ ꯐꯣꯡꯗꯣꯛꯄ ꯉꯝꯕꯁꯤ ꯑꯩꯈꯣꯏ ꯏꯃꯥꯂꯣꯟ ꯑꯣꯏ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯌꯥꯅꯔꯦ ꯃꯁꯤ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯑꯈꯪ-ꯑꯍꯩ ꯈꯨꯗꯤꯡꯃꯛꯅ ꯊꯝꯕꯤꯔꯝꯃꯕꯅꯦꯕ ꯃꯁꯤꯒꯤ ꯏꯃꯥꯂꯣꯟ ꯃꯤꯔꯥꯏꯔꯒ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯂꯝꯒꯤ ꯂꯣꯟ ꯑꯩꯈꯣꯏ ꯐꯣꯔꯦꯟ ꯂꯦꯡꯒ꯭ꯋꯦꯖ ꯍꯥꯏꯔꯁꯤ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔ ꯇꯧꯔꯤꯁꯤ ꯐꯦꯁꯟ ꯑꯃ ꯑꯣꯏꯅ ꯏꯪꯂꯤꯁ ꯍꯥꯏꯔꯁꯤ ꯏꯪꯂꯤꯁꯁꯤ ꯃꯃꯥ ꯃꯄꯥꯗꯨꯅ ꯃꯆꯥꯁꯤ ꯏꯪꯂꯤꯁ ꯉꯥꯡꯍꯟꯅꯤꯡꯕꯗꯒꯤ ꯋꯥꯍꯩ ꯑꯃꯅꯤ ꯇꯝꯕꯤ ꯑꯩꯒꯤ ꯅꯣ ꯌꯦꯁ ꯃꯔꯨꯑꯣꯏꯅ ꯒꯨꯗ ꯃꯣꯔꯅꯤꯡ ꯄꯄꯥ ꯃꯃꯥ ꯁꯤꯒꯤ ꯋꯥꯡꯃꯗ ꯑꯉꯥꯡꯗꯨꯒꯤ ꯄꯨꯛꯅꯤꯡꯗ ꯆꯥꯅꯤꯡꯕ ꯈꯧꯔꯥꯡꯕ ꯃꯉꯣꯟꯗ ꯄꯥꯝꯖꯕ ꯄꯨꯛꯅꯤꯡ ꯏꯍꯨꯜ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕ ꯁꯤꯗꯤ ꯈꯪꯗ꯭ꯔꯦꯕ ꯑꯗꯨꯒ ꯁꯤꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯔꯤ ꯃꯃꯥ ꯃꯄꯥ ꯅꯠꯇꯕ ꯑꯩꯈꯣꯏ ꯁꯔꯥꯎꯟꯗꯤꯡ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟ ꯃꯥꯒꯤ ꯂꯣꯡꯒꯥ ꯃꯥꯟꯅꯕ ꯃꯊꯛ ꯊꯣꯡꯕꯁꯤꯡꯗꯤꯒ ꯃꯩꯇꯩꯂꯣꯟ ꯉꯥꯡꯍꯟꯗꯣꯏꯅꯤꯀꯣ ꯃꯃꯥ ꯃꯄꯥꯅ ꯁꯨꯝꯅꯒꯤ ꯋꯥꯍꯩ ꯑꯃꯅꯤ ꯁꯤꯅꯇꯪ ꯇꯝꯕꯤꯗꯦꯕ ꯃꯁꯤꯗ ꯑꯉꯥꯡꯁꯤꯅ ꯃꯥꯅ ꯑꯄꯥꯝꯕꯁꯤ ꯐꯣꯡꯗꯣꯛꯅꯤꯡꯕ ꯃꯇꯝꯗ ꯐꯣꯡꯗꯣꯛꯄ ꯉꯝꯃꯛꯇꯕꯁꯤꯗꯒꯤ ꯑꯉꯥꯡꯁꯤꯗ ꯑꯍꯥꯟꯕꯗ ꯃꯁꯤꯡ ꯃꯁꯣꯟ ꯅꯥꯏꯔꯛꯀꯅꯤꯀꯣ ꯑꯄꯥꯏꯕ ꯄꯣꯠ ꯂꯪꯉꯛꯀꯅꯤ ꯃꯥꯅ ꯄꯥꯝꯗ꯭ꯔꯒ ꯃꯣꯕꯥꯏꯜꯒ ꯄꯤꯁꯟ ꯊꯦꯝꯕ ꯊꯨꯒꯥꯏꯔꯤꯁꯦ ꯂꯪꯉꯀꯣ ꯑꯁꯤꯒꯨꯝꯕ ꯅꯦꯒꯦꯇꯤꯚ ꯑꯣꯏꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯊꯣꯛꯂꯛꯑꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯌꯥꯝ ꯁꯟꯗꯣꯛꯅ ꯍꯥꯏꯔꯨꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯌꯨꯝꯗ ꯂꯣꯏ ꯊꯦꯡꯅꯔꯤ ꯉꯥꯛꯇꯅꯤꯀோ ꯑꯗꯣ ꯃꯁꯤ ꯃꯥꯡꯖꯕꯁꯤꯗꯤ ꯄꯟꯕꯗ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏ ꯑꯩꯈꯣꯏꯅ ꯋꯥꯍꯩ ꯑꯃꯅꯤꯇꯪ ꯁꯨꯝ ꯄꯣꯏꯟꯗ ꯁꯨꯝ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯁꯨꯝ ꯑꯩꯈꯣꯏ ꯅꯩꯅꯁꯦꯕ ꯑꯩꯈꯣꯏꯅ ꯉꯁꯤ ꯌꯦꯡꯗꯣꯏꯁꯦ ꯑꯩꯈꯣꯏ ꯍꯧꯔꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯅ ꯃꯍꯧꯁꯥꯒꯤ ꯅꯨꯡꯇꯤꯒꯤ ꯎꯔꯤꯕ ꯄꯣꯠꯁꯛꯁꯤꯡ ꯑꯁꯦ ꯀꯌꯥꯝ ꯌꯥꯝꯅ ꯈꯪꯂꯝꯒꯗꯒꯦ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏ ꯌꯦꯡꯕ ꯇꯥꯏꯌꯦꯕ ꯑꯩꯈꯣꯏꯅ ꯁꯨꯝ ꯌꯦꯡꯕꯗꯗꯤ ꯃꯁꯤ ꯄꯥꯈꯪ ꯈꯪꯉꯝꯃꯔꯣꯏꯕ ꯃꯔꯝꯗꯤ ꯃꯇꯝ ꯑꯃꯗꯗꯤ ꯑꯩꯈꯣꯏꯒꯤ ꯄꯣꯛꯂꯛꯄꯒ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯗꯒꯤ ꯈꯤꯇꯪ ꯂꯥꯞꯊꯣꯛꯄꯗ ꯃꯊꯛ ꯊꯣꯡꯕ ꯑꯍꯜ ꯂꯃꯟ ꯃꯔꯨꯞ ꯃꯄꯥꯡ ꯂꯩꯀꯥꯏꯒꯤ ꯃꯌꯥꯝ ꯇꯣꯠꯅ ꯇꯤꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯊꯦꯡꯅꯔꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯇꯒꯤ ꯑꯩꯈꯣꯏꯒꯤ ꯄꯣꯠꯁꯛꯁꯤꯡꯁꯦ ꯑꯩꯈꯣꯏ ꯇꯝꯃꯝꯃꯤꯅꯦꯕ ꯑꯗꯣ ꯉꯁꯤꯗꯤ ꯑꯉꯥꯡꯁꯤꯡꯁꯤ ꯍꯧꯒꯠꯄꯒ ꯅꯨꯃꯤꯠꯄꯨ ꯃꯁꯛ ꯎꯍꯟꯗ꯭ꯔꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯋꯥꯁꯨꯅ ꯄꯨꯁꯜꯂ ꯃꯃꯥꯏ ꯃꯤꯠ ꯇꯥꯊꯣꯛꯄꯤꯔꯦ ꯕ꯭ꯔꯦꯛꯐꯥꯁ ꯄꯤꯖꯔꯦ ꯑꯗꯒꯤ ꯂꯥꯏꯔꯤꯛ ꯇꯧꯍꯜꯂꯦ ꯁ꯭ꯀꯨꯜ ꯊꯤꯟꯈ꯭ꯔꯦ ꯁ꯭ꯀꯨꯜ ꯌꯧꯈ꯭ꯔꯦ ꯑꯗꯒꯤ ꯁꯥꯟꯅꯕꯁꯨ ꯃꯌꯨꯝ ꯂꯥꯛꯑ ꯚꯤꯗꯤꯑꯣ ꯒꯦꯝ ꯈꯔ ꯁꯥꯟꯅꯔꯦꯀꯣ ꯇ꯭ꯌꯨꯁꯟ ꯇꯧꯔꯦ ꯆꯥꯡ ꯄꯤꯖꯔꯦ ꯑꯗꯨꯝ ꯂꯩꯔꯦ ꯊꯦꯡꯅꯗ꯭ꯔꯦꯀꯣ ꯍꯥꯏꯗꯤ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯇꯝꯗ ꯍꯥꯏꯅꯔꯝꯗ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯊꯋꯥꯟꯃꯤꯆꯥꯛꯀ ꯅꯨꯡꯗꯥꯡꯗ ꯊꯣꯛꯑꯒ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯑꯗꯒꯤ ꯑꯌꯨꯛ ꯉꯟꯇꯥ ꯌꯥꯍꯧ ꯉꯟꯅ ꯍꯧꯒꯠꯍꯜꯂꯒ ꯑꯩꯈꯣꯏꯒꯤ ꯁꯖꯤꯛ ꯊꯥꯕꯥꯒꯥꯟ ꯎꯍꯜꯂꯝꯃꯤꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏ ꯀꯣꯏꯅ ꯆꯠꯇꯅ ꯑꯩꯈꯣꯏ ꯆꯤꯡ ꯄꯥꯠ ꯇꯨꯔꯦꯜ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯎꯔꯝꯃꯦ ꯑꯗꯣ ꯉꯁꯤꯗꯤ ꯃꯁꯤ ꯑꯉꯥꯡꯁꯤꯡꯁꯤ ꯊꯦꯡꯅꯍꯟꯗ꯭ꯔꯦꯕ ꯑꯩꯈꯣꯏꯒꯤ ꯅꯦꯆꯔꯒꯤ ꯑꯣꯏꯕ ꯄꯣꯠꯁꯤꯃ ꯄꯨꯔꯥ ꯃꯥꯡꯍꯟꯈ꯭ꯔꯦꯕ ꯑꯉꯥꯡ ꯑꯃꯒꯤ ꯄꯨꯟꯁꯤꯗꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯤꯡꯁꯤ ꯃꯣꯏꯗ ꯖꯤꯔꯣ ꯆꯠꯂꯅꯤ ꯍꯧꯖꯤꯛ ꯑꯗꯨꯝ ꯌꯦꯡꯁꯦꯕꯀꯣ ꯃꯣꯏꯗ ꯑꯩꯈꯣꯏꯒꯤ ꯂꯩꯄꯥꯛ ꯂꯩꯇꯨꯝ ꯇꯦꯄꯥꯛ ꯂꯩꯇꯨꯝꯒꯁꯦ ꯈꯪꯉꯣꯏꯕ ꯑꯆꯨꯝꯕꯅꯤ ꯑꯣꯖꯥ ꯁꯤ ꯈꯪꯉꯣꯏꯕ ꯁꯤꯃ ꯃꯥꯡꯕ ꯍꯧꯈ꯭ꯔꯕꯅꯤ ꯑꯗꯒꯤ ꯃꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯥꯅꯤꯡꯉꯦꯀꯣ ꯃꯃꯥ ꯃꯄꯥꯅ ꯏꯪꯂꯤꯁ ꯉꯥꯡꯍꯟꯅꯤꯡꯉꯤꯃꯦꯅ ꯑꯦꯄꯜ ꯃꯦꯡꯒꯣ ꯄꯥꯏꯅꯦꯄꯜ ꯕꯅꯥꯅꯥ ꯆꯠꯈ꯭ꯔꯦꯕ ꯁꯤ ꯂꯐꯣꯏ ꯍꯥꯏꯕ ꯑꯩꯈꯣꯏ ꯁꯦꯝ ꯀꯣꯝꯂꯥ ꯀꯣ ꯆꯝꯄ꯭ꯔꯥ
ꯑꯗꯩ ꯑꯉꯥꯡ ꯑꯃ ꯆꯥꯅꯤꯡꯕꯁꯦꯀꯣ ꯑꯊꯨꯝ ꯑꯍꯥꯎꯁꯤꯡꯁꯤ ꯃꯣꯏ ꯃꯁꯤ ꯏꯪꯂꯤꯁ ꯂꯣꯟꯗ ꯆꯠꯈ꯭ꯔꯦ ꯀꯣ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯣꯟꯒꯤ ꯑꯣꯏꯕ ꯋꯥꯍꯩꯁꯤꯡꯁꯦ ꯁꯤ ꯃꯥꯡꯈ꯭ꯔꯕꯅꯤ ꯃꯣꯏꯒꯤ ꯃꯐꯝꯗꯗꯤꯀꯣ ꯑꯗꯒꯤ ꯀꯥ ꯂꯩꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯐꯃꯨꯡ ꯂꯩꯔꯤ ꯐꯩꯖꯨꯞ ꯂꯩꯔꯤ ꯇꯦꯕꯜ ꯆꯧꯀꯤ ꯃꯌꯥꯝ ꯑꯆꯥ ꯑꯊꯛꯀꯤ ꯄꯣꯠ ꯃꯌꯥꯝꯁꯨ ꯊꯝꯃꯤ ꯃꯥꯒꯤ ꯌꯨꯝꯗ ꯃꯥꯅ ꯍꯦꯛ ꯂꯩꯔꯤꯕ ꯑꯉꯥꯡꯒꯤ ꯌꯨꯝꯁꯤꯗꯀꯣ ꯃꯗꯨ ꯃꯥꯒꯤ ꯃꯃꯥ ꯅꯠꯇ꯭ꯔꯒ ꯃꯄꯥꯁꯤꯅꯅꯦ ꯕ꯭ꯂꯦꯡꯀꯦꯠꯀ ꯍꯥꯏꯔꯤꯕꯁꯤ ꯊꯣꯔꯛꯏꯁꯤꯀꯣ ꯍꯥꯟꯅ ꯐꯩꯖꯨꯞꯀꯥꯗꯣ ꯃꯥꯡꯈ꯭ꯔꯕꯅꯤꯀꯣ ꯐꯃꯨꯡꯒ ꯍꯥꯏꯁꯤ ꯃꯥꯡꯈ꯭ꯔꯕꯅꯤ ꯕꯦꯠꯁ ꯍꯥꯏꯁꯦ ꯇꯥꯏꯝ ꯇꯨ ꯁ꯭ꯂꯤꯞꯀ ꯍꯥꯏꯖꯤꯟꯗꯅꯀꯣ ꯑꯗꯩ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯖꯟꯗꯅ ꯁꯨꯝ ꯑꯗꯨꯝ ꯆꯠꯈ꯭ꯔꯦꯕ ꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯂꯣꯟ ꯅꯨꯡꯁꯤꯕ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯑꯁꯤꯒꯨꯝꯕ ꯌꯥꯔꯤꯉꯩꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯣꯟꯁꯤꯗ ꯑꯉꯥꯡꯁꯤꯡ ꯇꯝꯕꯤꯅꯕ ꯍꯣꯠꯅꯒꯗꯧꯕꯅꯦꯕ ꯃꯤꯡꯒꯧ ꯊꯥꯒꯧꯗꯁꯨ ꯌꯥꯝ ꯃꯥꯡꯉꯤ ꯍꯧꯖꯤꯛ ꯃꯥꯡꯉꯤꯁꯤ ꯀꯩꯅꯣꯕꯨ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯏꯆꯦ ꯑꯗꯒꯤ ꯏꯆꯜ ꯏꯇꯩꯃ ꯏꯇꯩꯒ ꯇꯧꯔꯝꯕꯁꯦ ꯍꯧꯖꯤꯛꯇꯤ ꯑꯌꯥꯝꯕꯅ ꯗꯗꯥꯅ ꯂꯣꯏ ꯁꯝꯈ꯭ꯔꯦꯕ ꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯡꯒꯧ ꯊꯥꯒꯧ ꯃꯥꯡꯉꯛꯏꯅꯦꯕ ꯑꯗꯒꯤ ꯏꯇꯩꯃꯗ ꯚꯥꯕꯤꯒ ꯍꯥꯏꯕꯀꯣ ꯅꯨꯄꯤ ꯑꯃꯅ ꯃꯥꯒꯤ ꯃꯇꯩꯁꯤꯗ ꯃꯆꯦ ꯂꯧꯕ ꯅꯨꯄꯥ ꯃꯇꯩꯁꯤꯗ ꯏꯕꯥꯏꯒ ꯍꯥꯏꯖꯤꯟꯕꯀꯣ ꯑꯩꯈꯣꯏ ꯃꯤꯡꯒꯧ ꯊꯥꯒꯧꯁꯨ ꯃꯥꯡꯉꯕꯅꯦꯕ ꯑꯗꯨꯅ ꯁꯝꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄꯣꯛꯄꯗꯩꯅ ꯁꯤ ꯐꯥꯎꯗ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯑꯩꯈꯣꯏ ꯆꯠꯅꯂꯣꯟꯆꯠ ꯄꯨꯝꯅꯃꯛꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯏꯃꯥ ꯂꯣꯟꯁꯤ ꯊꯧꯑꯣꯏꯗꯕꯗꯒꯤ ꯃꯥꯡꯖꯔꯛꯏꯅꯤꯀꯣ ꯃꯁꯤꯅ ꯂꯥꯛꯀꯗꯣꯏꯁꯦ ꯃꯃꯩ ꯊꯪꯗꯅꯦ ꯑꯩꯁꯦ ꯑꯩꯅ ꯑꯩꯒꯤ ꯏꯁꯥꯕꯨ ꯑꯇꯣꯞꯄ ꯖꯥꯇꯤ ꯑꯃꯗ ꯁꯛ ꯇꯥꯛꯄꯗ ꯑꯩ ꯏꯀꯥꯏꯕ ꯅꯪꯗꯣꯏꯅꯦꯕ ꯑꯗꯨꯒꯤ ꯇꯥꯡꯀꯛꯇꯨ ꯌꯧꯔꯕꯅꯤ ꯉꯁꯤꯁꯤ ꯅꯍꯥꯁꯤꯡꯅ ꯏꯪꯂꯤꯁ ꯌꯥꯝ ꯁꯤꯖꯤꯟꯅꯔꯤꯕꯁꯤ ꯑꯣꯖꯥ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯗ ꯏꯪꯂꯤꯁꯁꯤꯅ ꯍꯦꯟꯅ ꯅꯝꯅ ꯍꯥꯏꯕꯗꯤ ꯑꯣꯖꯥ ꯁꯕꯖꯦꯛ 6 ꯇꯝꯕ ꯀꯥꯟꯗ 5ꯗꯤ ꯏꯪꯂꯤꯁꯇ ꯏꯕ ꯉꯥꯛꯇ ꯑꯣꯏꯔꯤꯕꯅꯤꯅ ꯑꯣꯖꯥ ꯃꯩꯇꯩ ꯃꯌꯦꯛ ꯍꯥꯏꯕꯁꯤ ꯈꯛꯇꯃꯛ ꯑꯩꯈꯣꯏꯒꯤ ꯏꯔꯣꯟꯗꯨꯗ ꯂꯩꯍꯧꯕꯗꯧꯅ ꯇꯧꯔꯤꯕꯅꯤꯅ ꯑꯣꯖꯥ ꯃꯁꯤꯅꯁꯨ ꯃꯔꯝ ꯑꯣꯏꯔꯒ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅꯗꯤ ꯈꯟꯖꯩ ꯑꯗꯨꯗ ꯑꯣꯖꯥꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯃꯤꯔꯣꯜꯁꯤꯅ ꯏꯪꯂꯤꯁꯄꯨ ꯐꯣꯔꯦꯟ ꯂꯦꯡꯒ꯭ꯋꯦꯖ ꯑꯣꯏꯅ ꯇꯝꯕꯒꯤ ꯑꯣꯏꯔꯛꯄ ꯃꯥꯡꯖꯕꯁꯤ ꯑꯣꯖꯥ ꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯊꯝꯕꯤꯔꯝꯃꯨ ꯃꯥꯡꯖꯕ ꯑꯇꯣꯡꯕ ꯑꯁꯤꯀꯣ ꯑꯩꯈꯣꯏꯅ ꯌꯦꯡꯒꯗꯕꯅꯤ ꯑꯩꯈꯣꯏꯅ ꯁꯦꯝꯒꯗꯕꯅꯤ ꯄꯣꯠ ꯑꯃꯒꯤ ꯀꯥꯟꯅꯕ ꯂꯧꯒꯦ ꯍꯥꯏꯔꯁꯨ ꯑꯩꯈꯣꯏꯅ ꯁꯦꯝꯒꯗꯕꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯐ꯭ꯔꯦꯝꯁꯤꯃ ꯁꯦꯝꯗꯅ ꯁꯨꯝ ꯄꯪꯇꯝ ꯇꯝꯕ ꯑꯣꯕꯖꯦꯛꯇꯤꯚ ꯌꯥꯎꯗ꯭ꯔꯒꯗꯤꯅꯦꯀꯣ ꯑꯗꯨꯝ ꯃꯥꯡꯕꯁꯤ ꯑꯣꯏꯔꯛꯇꯣꯏꯅꯦꯕ ꯑꯗꯣ ꯏꯪꯂꯤꯁꯁꯤ ꯑꯩ ꯃꯤꯔꯥꯏꯕꯗꯤ ꯅꯠꯇꯦꯀꯣ ꯇꯝꯒꯗꯕꯅꯤ ꯑꯗꯨꯕꯨ ꯑꯍꯥꯟꯕꯗ ꯑꯩꯅ ꯑꯩꯈꯣꯏ ꯏꯪꯂꯤꯁ ꯂꯣꯟꯗ ꯁꯨꯝ ꯆꯠꯈꯤꯕꯁꯦ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯌꯥ ꯃꯥꯡꯈꯤ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩ ꯄꯟꯖꯒꯦꯀꯣ ꯉꯁꯤꯒꯤ ꯃꯤꯔꯣꯜꯗ ꯂꯝꯗꯝ ꯑꯁꯤꯗ ꯃꯍꯩꯔꯣꯏ ꯑꯌꯥꯝꯕꯅ ꯏꯪꯂꯤꯁ ꯇꯝꯕꯗ ꯊꯋꯥꯏ ꯍꯦꯟꯅꯁꯨ ꯌꯥꯎꯕ ꯊꯦꯡꯅꯩ ꯑꯗꯨꯅꯕꯨ ꯏꯪꯂꯤꯁ ꯃꯤडियम ꯁ꯭ꯀꯨꯜ ꯃꯌꯥꯝ ꯑꯃ ꯂꯤꯡꯈꯠꯂꯛꯂꯤꯕ ꯑꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯃꯇꯥꯡꯁꯤꯗ ꯌꯦꯡꯕ ꯌꯥꯕꯁꯤ ꯃꯍꯩ ꯇꯝꯕ ꯍꯧꯔꯛꯂꯤꯕ ꯅꯍꯥ ꯑꯃꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯍꯧꯔꯛꯄꯗ ꯅꯍꯥ ꯑꯗꯨꯒꯤ ꯑꯐꯕ ꯁꯥꯖꯠ ꯁꯦꯝꯕꯗ ꯑꯐꯕ ꯋꯥꯈꯜ ꯈꯟꯕ ꯃꯁꯥꯒꯤ ꯁꯛꯇꯝ ꯈꯪꯖꯅ ꯍꯤꯡꯕ ꯍꯥꯏꯕꯁꯤ ꯇꯉꯥꯏ ꯐꯗꯦ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯃꯗ ꯏꯪꯂꯤꯁ ꯇꯝꯕꯤꯕ ꯍꯧꯕ ꯃꯇꯝꯗ ꯑꯉꯥꯡꯗꯨꯒꯤ ꯋꯥꯈꯜꯗ ꯂꯣꯟ ꯑꯗꯨꯕꯨ ꯉꯥꯡꯂꯤꯕ ꯐꯨꯔꯨꯞ ꯑꯗꯨꯒꯤ ꯅꯥꯠꯀꯤ ꯆꯠꯅꯕꯤꯒꯤ ꯃꯃꯤ ꯇꯥꯕ ꯍꯧꯏ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯈꯪꯒꯗꯕ ꯐꯨꯔꯨꯞ ꯑꯃꯒꯤ ꯅꯥꯠꯀꯤ ꯆꯠꯅꯕꯤꯗ ꯂꯝꯗꯝ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟ ꯌꯥꯎꯗꯨꯅ ꯂꯩꯕꯅ ꯂꯣꯟ ꯑꯗꯨ ꯉꯥꯡꯂꯤꯕ ꯂꯝ ꯑꯗꯨꯒꯤ ꯆꯠꯅꯂꯣꯟꯆꯠ ꯇꯝꯂꯤꯕ ꯃꯤꯗꯨꯗꯁꯨ ꯆꯨꯁꯤꯟꯕ ꯑꯗꯨꯝ ꯍꯧꯈ꯭ꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯑꯣꯡ ꯃꯔꯤꯜ ꯇꯥꯅ ꯁꯦꯝ ꯁꯥꯔꯒ ꯏꯪꯂꯤꯁ ꯂꯣꯟ ꯇꯝꯕꯤꯕ ꯅꯠꯇ꯭ꯔꯒꯗꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯗ꯭ꯔꯒꯁꯨ ꯃꯇꯝ ꯑꯃꯗ ꯑꯉꯥꯡꯗꯨꯒꯤ ꯄꯨꯟꯁꯤꯗ ꯇꯥꯏꯑꯣꯟꯅꯕ ꯁꯥꯖꯠ ꯀꯌꯥ ꯎꯔꯛꯀꯅꯦꯕ ꯃꯤꯔꯝꯒꯤ ꯂꯣꯟ ꯑꯃ ꯇꯝꯕꯤꯕ ꯃꯇꯝꯗ ꯑꯣꯕꯖꯦꯛꯇꯤꯚ ꯈꯪꯅ ꯇꯝꯕꯤꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯣꯟ ꯃꯥꯡꯂꯛꯄꯗ ꯅꯠꯇꯅ ꯏꯅꯥꯠꯀꯤ ꯐꯖꯔꯕ ꯈꯨꯟꯅꯥꯏꯅ ꯁꯦꯝꯕ ꯆꯠꯅꯕꯤꯁꯨ ꯑꯗꯨꯝ ꯃꯥꯡꯈꯤꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯀꯥꯎꯕ ꯐꯠꯇꯦ ꯃꯔꯝꯗꯤ ꯌꯦꯡꯉꯣ ꯏꯪꯂꯤꯁꯀꯤꯁꯨ ꯏꯪꯂꯤꯁꯀꯤ ꯀꯜꯆꯔ ꯂꯩꯌꯦꯕ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯗꯨꯗ ꯃꯩꯇꯩꯂꯣꯟ ꯉꯥꯡꯉꯤꯕ ꯃꯤꯗꯨꯒꯤ ꯀꯜꯆꯔꯒꯤ ꯐꯖꯕꯗꯨ ꯈꯪꯍꯟꯗꯕꯤꯗ ꯏꯪꯂꯤꯁꯀꯤ ꯀꯜꯆꯔꯗꯨ ꯑꯣꯏꯅ ꯎꯔꯛꯇꯣꯏꯅꯦꯕ ꯑꯗꯨ ꯈꯔ ꯂꯩꯔꯒꯗꯤ ꯏꯪꯂꯤꯁ ꯐꯤꯂꯝ ꯌꯦꯡꯉꯛꯀꯅꯤ ꯏꯪꯂꯤꯁꯀꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯌꯦꯡꯉꯛꯀꯅꯦꯕ ꯑꯗꯨꯗꯗꯤ ꯃꯈꯣꯏꯒꯤ ꯆꯠꯅꯕꯤ ꯐꯤꯖꯦꯠ ꯆꯛꯆꯥ ꯑꯗꯩ ꯆꯛꯆꯥ ꯌꯨꯊꯛ ꯑꯗꯨ ꯃꯇꯧ ꯇꯝꯃꯛꯇꯣꯏꯅꯦꯕ ꯑꯗꯣꯝꯗ ꯉꯥꯎꯈꯤꯗꯣꯏꯅꯦꯕ ꯑꯗꯨꯒ ꯑꯩ ꯏꯁꯥꯒꯤ ꯏꯅꯥꯠꯀꯤ ꯀꯜꯆꯔꯁꯦ ꯁꯤꯁꯤꯅ ꯀꯔꯤꯅꯣ ꯈꯪꯉꯛꯑꯣꯏꯗꯣꯏꯅꯦꯕ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯇꯝꯁꯤꯗ ꯆꯠꯅꯗ꯭ꯔꯕ ꯑꯅꯦꯝꯕ ꯊꯥꯛꯀꯤ ꯀꯜꯆꯔ ꯑꯣꯏꯅ ꯎꯔꯛꯀꯗꯣꯏꯅꯦꯕ ꯆꯠꯅꯕꯤ ꯑꯣꯏꯅ ꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯏꯪꯂꯤꯁ ꯂꯣꯟꯁꯤ ꯇꯝꯃꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯁꯦꯝ ꯁꯥꯍꯧꯗ꯭ꯔꯒꯗꯤ ꯑꯣꯏꯔꯛꯏꯕ ꯃꯥꯡꯖꯕ ꯃꯌꯥꯝꯁꯤ ꯍꯣꯏ ꯑꯣꯖꯥ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏꯅ ꯃꯥꯡꯖꯕꯗꯤ ꯅꯩꯅꯈ꯭ꯔꯕꯒꯤ ꯃꯇꯨꯡꯁꯤꯗ ꯑꯣꯖꯥ ꯇꯝꯗꯕ ꯌꯥꯗꯕ ꯑꯃꯈꯛꯇꯤ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯅ ꯏꯃꯥ ꯂꯣꯟꯁꯤꯗ ꯁꯤꯡꯅꯔꯛꯄ ꯂꯣꯟ ꯑꯃꯈꯛ ꯑꯣꯏꯁꯤꯜꯂꯛꯂꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯈꯨꯟꯅꯥꯏꯁꯤꯒꯤ ꯑꯣꯏꯅ ꯊꯝꯃꯒꯁꯨ ꯏꯟꯗꯤꯌꯥꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯣꯖꯥ ꯏꯪꯂꯤꯁ ꯇꯝꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯧꯗꯕ ꯌꯥꯗꯕ ꯃꯣꯏꯅ ꯃꯍꯩ ꯇꯝꯕꯗ ꯏꯪꯂꯤꯁꯅ ꯑꯌꯥꯝꯕ ꯁꯤꯖꯤꯟꯅꯔꯤ ꯑꯣꯖꯥ ꯃꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯤ ꯍꯥꯏꯅ ꯂꯧꯕꯤꯕꯒꯦ ꯑꯣꯖꯥ ꯁꯤꯅꯦ ꯑꯩꯈꯣꯏꯅ ꯈꯪꯕ ꯗꯔꯀꯥꯔ ꯑꯣꯏꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯀꯣ ꯑꯩꯈꯣꯏꯒꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯒꯤ ꯂꯝꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯁꯤ ꯗꯤꯖꯥꯏꯟ ꯇꯧꯔꯤꯕ ꯑꯗꯩ ꯑꯦꯖꯨꯀꯦꯁꯟꯒꯤ ꯂꯝꯗ ꯍꯥꯏꯗꯤ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯔꯤꯕ ꯑꯈꯪ ꯑꯍꯩꯁꯤꯡꯅꯁꯨꯀꯣ ꯑꯩꯈꯣꯏꯅ ꯃꯣꯏꯗ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯖꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯈꯜꯍꯟꯅꯤꯡꯕ ꯍꯦꯟꯅ ꯇꯧꯍꯟꯅꯤꯡꯕ ꯈꯔ ꯁꯨꯝ ꯄ꯭ꯔꯖꯥ ꯃꯣꯏꯅ ꯁꯨꯝ ꯐꯣꯡꯗꯣꯛꯏꯅꯤꯀꯣ ꯑꯩꯈꯣꯏꯅ ꯈꯪꯉꯦꯕ ꯏꯪꯂꯤꯁ ꯑꯁꯤ ꯀꯔꯤꯒꯤꯗꯃꯛꯇ ꯇꯝꯃꯤꯅꯣꯁꯦ ꯑꯩꯈꯣꯏꯅꯗꯤ ꯈꯪꯉꯦ ꯑꯗꯣ ꯃꯤꯅꯁꯨ ꯄꯨꯝꯅꯃꯛ ꯈꯪꯃꯤꯟꯅꯕ ꯑꯃ ꯆꯪꯉꯦꯕ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯌꯦꯡꯁꯤꯀꯣ ꯄ꯭ꯔꯤꯊꯤꯕꯤꯗꯅ ꯂꯩꯔꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯐꯥꯎꯕ ꯅꯣꯂꯦꯖꯁꯦ ꯃꯁꯤ ꯏꯪꯂꯤꯁ ꯂꯣꯟꯗ ꯑꯗꯨꯝ ꯐꯣꯡꯉꯝꯃꯦꯕ ꯑꯗꯒꯤ
ꯑꯗꯒꯤ ꯑꯅꯧꯕ ꯑꯃ ꯄꯨꯊꯣꯛꯄꯁꯦ ꯏꯪꯂꯤꯁ ꯂꯣꯟꯗ ꯑꯗꯨꯝ ꯐꯪꯉꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯌꯦꯡꯉꯦꯀꯣ ꯃꯣꯕꯥꯏꯜ ꯂꯩꯔꯦ ꯇꯤꯚꯤ ꯌꯦꯡꯉꯦꯀꯣ ꯁꯤ ꯂꯩꯕ ꯃꯇꯝꯗꯅꯦ ꯃꯣꯏ ꯀꯦꯇꯂꯣꯛ ꯑꯃ ꯌꯥꯎꯔꯝꯒꯅꯦꯕ ꯑꯗꯨꯗ ꯃꯣꯏ ꯂꯝꯗꯨꯒꯤ ꯂꯣꯟꯗ ꯑꯃ ꯏꯔꯝꯒꯅꯤ ꯑꯗꯨꯒ ꯏꯪꯂꯤꯁꯇ ꯑꯃ ꯏꯔꯝꯒꯅꯦꯕ ꯑꯗꯨꯅꯗꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯅꯧꯕ ꯋꯥꯈꯜ ꯂꯧꯁꯤꯡ ꯌꯥꯎꯕ ꯑꯅꯧꯕ ꯄꯨꯊꯣꯛꯏꯕꯁꯤꯡꯁꯤ ꯏꯪꯂꯤꯁ ꯂꯣꯟꯗ ꯐꯣꯡꯕ ꯅꯠꯇ꯭ꯔꯒ ꯏꯪꯂꯤꯁꯇ ꯇ꯭ꯔꯥꯟꯁꯂꯦꯁꯟ ꯇꯧꯔꯒ ꯐꯣꯡꯉꯦꯕꯀꯣ ꯑꯗꯨꯅꯗꯤ ꯑꯩꯈꯣꯏ ꯏꯪꯂꯤꯁ ꯇꯝꯕ ꯃꯇꯝꯗ ꯃꯁꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯈꯪꯕ ꯉꯝꯃꯦꯕ ꯃꯁꯤꯅꯤ ꯑꯩꯈꯣꯏꯅ ꯏꯪꯂꯤꯁꯇꯒꯤ ꯀꯥꯟꯅꯕ ꯑꯃ ꯐꯪꯉꯤꯁꯦꯀꯣ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏꯅ ꯏꯃꯥꯂꯣꯟ ꯇꯝꯅ ꯏꯪꯂꯤꯁ ꯇꯝꯗ ꯌꯥꯗꯕ ꯑꯃ ꯇꯝꯃꯤꯁꯦ ꯁꯤꯒꯤ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯁꯤ ꯐꯪꯅꯕꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯁꯤꯒꯤ ꯀꯥꯟꯅꯕ ꯄꯨꯔꯛꯇꯣꯏꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯈꯪꯕ ꯇꯥꯒꯦ ꯍꯥꯏꯕ ꯃꯇꯝꯗꯀꯣ ꯚꯥꯔꯠꯇ ꯑꯩꯈꯣꯏꯒꯤ ꯏꯪꯂꯤꯁꯁꯤ ꯇꯝꯕ ꯍꯧꯕ ꯃꯇꯝꯗꯅ ꯑꯣꯕꯖꯦꯛꯇꯤቭ ꯃꯔꯤꯈꯛ ꯊꯝꯃꯤꯀꯣ ꯑꯩꯈꯣꯏꯅ ꯏꯪꯂꯤꯁ ꯇꯝꯕ ꯃꯇꯝꯁꯤꯗ ꯑꯣꯕꯖꯦꯛꯇꯤꯚ ꯃꯔꯤꯁꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗꯅꯦ ꯃꯤ ꯑꯃꯅ ꯑꯩꯈꯣꯏ ꯏꯪꯂꯤꯁ ꯉꯥꯡꯉꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯈꯪꯕ ꯉꯝꯒꯗꯕꯅꯤ ꯑꯗꯨꯒꯤ ꯑꯣꯕꯖꯦꯛꯇꯤꯚꯁꯤꯡ ꯌꯥꯝꯅ ꯊꯝꯒꯗꯕꯅꯤ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗꯅꯦ ꯑꯩꯈꯣꯏ ꯏꯁꯥꯁꯦ ꯁꯤꯁꯨ ꯏꯪꯂꯤꯁꯁꯦ ꯉꯥꯡꯕ ꯉꯝꯒꯗꯕꯅꯦꯕ ꯑꯍꯨꯝꯁꯨꯕꯗ ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯇꯦꯛꯁꯁꯦ ꯄꯥꯕ ꯉꯝꯒꯗꯕꯅꯦꯕ ꯑꯗꯨꯒ ꯃꯔꯤꯁꯨꯕꯗ ꯏꯕ ꯉꯝꯒꯗꯕꯅꯦꯕ ꯂꯣꯏꯅ ꯂꯣꯏꯅꯅ ꯐꯖꯕ ꯏꯪꯂꯤꯁ ꯑꯃ ꯏꯕ ꯉꯝꯕ ꯍꯥꯏꯔꯤꯕ ꯑꯣꯕꯖꯦꯛꯇꯤꯚꯁꯦ ꯁꯤ ꯈꯤꯇꯪ ꯊꯝꯕꯤꯌꯣꯕ ꯑꯗꯨꯃ ꯏꯪꯂꯤꯁꯁꯨ ꯍꯩꯅꯦꯕ ꯃꯩꯇꯩꯂꯣꯟꯁꯨ ꯍꯩꯅꯤ ꯏꯪꯂꯤꯁꯁꯨ ꯍꯩꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯑꯣꯕꯖꯦꯛꯇꯤꯚꯁꯤ ꯀꯩꯅꯣ ꯈꯪꯗꯅ ꯄꯪꯉꯥꯡꯗ ꯉꯥꯡꯕ ꯄꯪꯇꯝ ꯇꯝꯕꯗꯨꯅꯗꯤꯀꯣ ꯑꯗꯨ ꯂꯥꯁꯇꯗꯤ ꯑꯩꯈꯣꯏꯒꯤ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯁꯣꯁꯥꯏꯇꯤꯁꯦ ꯁꯤꯗꯒꯤ ꯃꯔꯤꯡ ꯃꯔꯥꯡꯕꯅ ꯎꯔꯛꯄꯁꯨ ꯌꯥꯎꯗꯣꯏꯅꯦꯕ ꯑꯆꯨꯝꯕꯅꯤ ꯑꯣꯖꯥ ꯁꯤꯅꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏ ꯏꯪꯂꯤꯁꯁꯤ ꯑꯩꯈꯣꯏ ꯏꯃꯥꯂꯣꯟꯁꯤ ꯌꯣꯠꯁꯜꯂꯛꯑꯦ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏꯅ ꯇꯝꯒꯗꯣꯏꯕ ꯀꯥꯟꯅꯕꯁꯤꯡꯗꯨꯗꯤ ꯁꯤꯅꯤ ꯈꯪꯉ ꯇꯝꯒꯗꯧꯕꯅꯦ ꯃꯇꯥꯡ ꯃꯇꯝ ꯆꯥꯅ ꯄꯊꯥꯞ ꯑꯃ ꯁꯦꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯇꯝꯕꯤꯔꯒꯗꯤ ꯏꯪꯂꯤꯁꯁꯤꯁꯨ ꯀꯥꯟꯅꯕ ꯑꯗꯨꯝ ꯂꯩꯔꯤꯅꯤ ꯑꯆꯨꯝꯕꯅꯤ ꯑꯣꯖꯥ ꯃꯈꯥ ꯇꯥꯅ ꯂꯥꯛꯆꯅꯤꯡꯕ ꯋꯥꯍꯪꯁꯤꯅ ꯑꯣꯖꯥ ꯏꯃꯥꯂꯣꯟꯁꯤ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯅꯥꯏ ꯑꯃꯗꯤ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯃꯍꯩꯂꯣꯏꯁꯪꯁꯤꯡꯁꯤꯗ ꯇꯉꯥꯏꯃꯛ ꯐꯗꯅ ꯏꯃꯥꯂꯣꯟꯁꯤ ꯇꯝꯕꯤꯐꯝ ꯊꯣꯛꯄ꯭ꯔꯥ ꯑꯃꯗꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯈꯟꯅꯕ ꯌꯥꯕꯁꯦ ꯀꯔꯤ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯊꯝꯕꯤꯌꯨ ꯑꯣꯖꯥ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯅꯥꯏ ꯍꯥꯏꯒꯗ꯭ꯔꯥ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯁꯦ ꯑꯗꯩ ꯑꯃꯗꯤ ꯒꯣꯚꯔꯟꯃꯦꯟꯠ ꯁ꯭ꯀꯨꯜꯁꯦ ꯃꯁꯤꯗꯅꯦ ꯑꯍꯥꯟꯕꯗ ꯑꯩ ꯃꯩꯇꯩꯂꯣꯟꯁꯦ ꯇꯉꯥꯏ ꯐꯗꯅ ꯇꯝꯕꯤꯐꯝ ꯊꯣꯛꯑꯦ ꯁꯤꯃ ꯊꯝꯖꯔꯒꯦꯀꯣ ꯍꯣꯏ ꯑꯣꯖꯥ ꯑꯗꯨꯒ ꯑꯩꯈꯣꯏꯅꯁꯨ ꯍꯥꯏꯅꯗ꯭ꯔꯣ ꯏꯃꯥꯂꯣꯟ ꯆꯥꯎꯈꯠꯄ ꯍꯥꯏꯕꯁꯦ ꯐꯨꯔꯨꯞ ꯑꯃꯒꯤ ꯈꯨꯟꯅꯥꯏ ꯑꯃ ꯆꯥꯎꯈꯠꯄ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯕꯁꯦ ꯑꯗꯨꯅꯗꯤ ꯑꯩꯅ ꯑꯩꯒꯤ ꯅꯍꯥꯁꯤꯡꯗ ꯉꯁꯤ ꯇꯝꯕꯤꯔꯤꯕ ꯃꯍꯩ ꯃꯁꯤꯡꯁꯤ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤ ꯆꯥꯎꯈꯠꯅꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯒ꯭ꯌꯥꯟ ꯇꯥꯕ ꯋꯥꯈꯜ ꯂꯧꯁꯤꯡ ꯐꯕ ꯅꯍꯥ ꯃꯌꯥꯝ ꯄꯨꯊꯣꯛꯅꯕ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯆꯥꯎꯈꯠꯅꯕꯒꯤ ꯄꯥꯟꯗꯝ ꯑꯣꯏꯇꯥꯔꯗꯤ ꯀꯩꯗꯧꯕꯒꯤ ꯏꯃꯥꯂꯣꯟ ꯇꯝꯕꯤꯔꯣꯏꯗꯣꯏꯅꯣ ꯃꯥꯅꯦ ꯑꯣꯖꯥ ꯑꯗꯣ ꯑꯩꯈꯣꯏ ꯑꯈꯪ ꯑꯍꯩ ꯃꯌꯥꯝ ꯍꯥꯏꯔꯝꯃꯤꯀꯣ ꯑꯩꯈꯣꯏ ꯁꯨꯝ ꯃꯌꯥꯝꯁꯤ ꯊꯦꯡꯅꯗꯣꯏꯅꯤ ꯑꯩꯈꯣꯏ ꯁꯨꯝ ꯌꯦꯡꯁꯦꯕ ꯍꯣꯏ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯃꯣꯏꯅꯁꯨ ꯑꯗꯨꯝ ꯍꯥꯏꯔꯝꯃꯦꯕ ꯃꯤ ꯑꯃꯅ ꯃꯥꯒꯤ ꯃꯃꯥꯂꯣꯟꯗ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯁꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯐꯕ ꯁꯤꯗꯒꯤ ꯍꯦꯟꯅ ꯃꯆꯜ ꯁꯨꯅ ꯈꯪꯕꯁꯤ ꯂꯩꯇꯦꯅ ꯑꯇꯣꯞꯄ ꯂꯣꯟ ꯑꯃꯅ ꯃꯍꯨꯠ ꯁꯤꯟꯕ ꯌꯥꯔꯣꯏꯅ ꯍꯥꯏꯔꯝꯃꯦꯕ ꯑꯗꯩ ꯑꯩꯈꯣꯏꯅꯁꯨ ꯑꯩꯈꯣꯏ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤꯁꯤ ꯑꯩꯈꯣꯏ ꯚꯥꯔꯠꯀꯤ ꯐꯥꯗꯔ ꯑꯣꯐ ꯗ ꯅꯦꯁꯟꯒ ꯍꯥꯏꯗ꯭ꯔꯣ ꯃꯌꯥꯝꯅ ꯐꯥꯗꯔ ꯑꯣꯐ ꯅꯦꯁꯟ ꯍꯥꯏꯔꯤꯁꯦ ꯃꯔꯝ ꯈꯔ ꯂꯩꯔꯕꯅꯦꯕ ꯃꯣꯏ ꯐꯖꯕ ꯋꯥꯈꯜ ꯈꯔ ꯂꯩꯔꯕꯅꯦꯕ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯂꯨꯆꯤꯡꯕ ꯑꯁꯤꯅꯁꯨꯅꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥꯂꯣꯟ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯕꯗꯀꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯣꯠꯅꯖꯔꯝꯃꯦꯕ ꯑꯗꯨꯁꯨ ꯅꯠꯇꯅ ꯑꯃꯨꯛ ꯃꯁꯤ ꯃꯈꯟꯒ ꯍꯣꯠꯅꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯂꯝ ꯂꯝꯗꯨꯒꯤ ꯁ꯭ꯇꯦꯠꯇꯨꯒꯤ ꯂꯩꯔꯤꯕ ꯁ꯭ꯀꯨꯜꯁꯤꯡꯁꯦ ꯃꯣꯏꯅ ꯊꯧꯑꯣꯏꯔꯛꯇꯕꯗꯤ ꯀꯟꯅꯗꯤ ꯚꯥꯔꯠꯅꯤ ꯄꯥꯝꯖꯕ ꯃꯊꯪꯗꯗꯤꯀꯣ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯦ ꯃꯣꯏꯅꯁꯨ ꯑꯃꯨꯛ ꯍꯥꯏꯔꯕꯅꯦꯕ ꯃꯁꯤ ꯀꯝꯄꯜꯁꯔꯤ ꯑꯣꯏꯍꯟꯁꯦ ꯍꯥꯏꯗꯅ ꯃꯃꯥꯂꯣꯟ ꯉꯥꯡꯉꯤꯕ ꯖꯥꯇꯤ ꯈꯨꯗꯤꯡꯃꯛꯀꯤ ꯃꯁꯥꯒꯤ ꯃꯃꯥꯂꯣꯟꯁꯦ ꯆꯥꯎꯈꯠꯂꯝꯕ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ ꯀꯔꯤꯒꯤꯅꯣꯕꯨ ꯃꯣꯏꯒꯤ ꯐꯨꯔꯨꯞꯇꯣ ꯃꯁꯛ ꯇꯥꯛꯅꯕꯒꯤꯗꯃꯛꯇ ꯑꯗꯨ ꯏꯟꯗꯤꯌꯥꯒꯤ ꯑꯩꯈꯣꯏꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯑꯥꯔꯇꯤꯀꯜ 358ꯗꯅꯦ ꯃꯁꯤ ꯃꯃꯥꯂꯣꯟ ꯆꯥꯎꯈꯠꯅꯕꯒꯤꯗꯃꯛꯇ ꯂꯝ ꯂꯝꯗꯨꯒꯤ ꯑꯩꯈꯣꯏ ꯁ꯭ꯇꯦꯠ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯍꯩꯂꯣꯏꯁꯪꯁꯤꯡꯗꯣ ꯑꯉꯥꯡꯁꯤꯡꯁꯦ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯇꯦꯖꯇꯒꯤ ꯍꯧꯔꯒꯀꯣ ꯃꯣꯏ ꯃꯃꯥꯂꯣꯟꯗ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯤꯅꯕ ꯁꯤꯐꯥꯎꯕꯗ ꯏꯟꯁꯇ꯭ꯔꯛꯁꯟ ꯄꯤ ꯂꯩꯔꯕꯅꯦꯕ ꯑꯗꯨ ꯌꯥꯝꯅ ꯉꯜꯂꯤꯉꯩꯒꯤ ꯑꯩꯈꯣꯏꯒꯤ ꯀꯣꯊꯥꯔꯤ ꯀꯃꯤꯁꯟꯒ ꯂꯩꯔꯝꯃꯤꯀꯣ ꯃꯣꯏ 1964-66 ꯁ꯭ꯋꯥꯏꯗ ꯁꯤ ꯂꯤꯡꯈꯠꯈꯤꯕꯅꯦꯕ ꯃꯣꯏꯅꯁꯨꯀꯣ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯑꯃ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯤꯕꯁꯤ ꯃꯃꯥꯂꯣꯟꯗꯒꯤꯅ ꯑꯩꯈꯣই ꯌꯨꯅꯤꯚꯔꯁꯤꯇꯤ ꯊꯥꯛꯁꯦ ꯁꯤꯐꯥꯎꯕꯁꯤ ꯃꯦꯗꯤꯌꯝ ꯏꯟꯁꯇ꯭ꯔꯛꯁꯟꯁꯦ ꯑꯩꯈꯣꯏꯒꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯒꯤ ꯂꯣꯟꯁꯦ ꯁꯤ ꯑꯣꯏꯌꯣ ꯍꯥꯏꯗꯅꯁꯨ ꯃꯈꯣꯏꯁꯦ ꯄꯟꯕ ꯂꯩꯔꯕꯅꯦꯕ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯄꯣꯂꯤꯁꯤ ꯑꯣꯟ ꯑꯦꯖꯨꯀꯦꯁꯟ ꯑꯅ 1986ꯗ ꯁꯦꯝꯈꯤꯕ ꯑꯃꯁꯨ ꯂꯩꯀꯣ ꯑꯗꯨ ꯅꯦꯁꯅꯦꯜ ꯄꯣꯂꯤꯁꯤ ꯑꯣꯟ ꯑꯦꯖꯨꯀꯦꯁꯟꯁꯦ ꯃꯣꯏꯅꯁꯨꯀꯣ ꯃꯣꯏꯒꯤ ꯑꯍꯥꯟꯕ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯀꯗꯧꯕꯁꯦ ꯃꯁꯤ ꯃꯃꯥꯂꯣꯟꯁꯤꯗ ꯇꯉꯥꯏ ꯐꯗꯅ ꯃꯃꯥꯂꯣꯟꯁꯦ ꯈꯪꯍꯜꯂꯣ ꯍꯥꯏꯕꯅꯦꯕ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯁꯤꯗꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯝꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯟꯅ ꯍꯥꯏꯔꯁꯨꯀꯣ ꯁꯨꯡꯇꯥ ꯇꯥꯔꯛꯇ꯭ꯔꯦꯗꯅ ꯑꯗ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ NEP 2020 ꯑꯃꯨꯛ ꯂꯥꯛꯑꯦꯀꯣ ꯑꯁꯤꯒꯤ ꯅ꯭ꯌꯨ ꯑꯦꯖꯨꯀꯦꯁꯟ ꯄꯣꯂꯤꯁꯤꯗꯗꯤ ꯀꯩꯗꯧꯔꯦ ꯃꯣꯏꯅꯗꯤ ꯀꯝꯄꯜꯁꯔꯤ ꯀꯨꯏꯗꯤ ꯉꯔꯥꯡ ꯅꯍꯥꯟꯗ ꯑꯃꯨꯛ ꯆꯦꯊꯣꯛꯂꯛꯏꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯇꯉꯥꯏ ꯐꯗꯅ ꯃꯃꯥꯂꯣꯟꯁꯦ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁ 5 ꯁ꯭ꯇꯦꯟꯗꯔꯠꯁꯦ ꯁꯤꯐꯥꯎꯕꯗꯤ ꯇꯝꯕꯤꯌꯣ ꯍꯥꯏꯅꯤ ꯑꯗꯨ ꯏꯪꯂꯤꯁꯁꯨ ꯇꯝꯕꯤꯗꯣꯏꯅꯦꯕ ꯏꯪꯂꯤꯁꯁꯦ ꯁꯕꯖꯦꯛ ꯑꯃ ꯇꯝꯕꯤꯌꯣꯕ
aduga khoi mama lon ji di medium instruction cha si ju wan ba lon na khoi text ni sing tambi doi ne ba ko si ni khoi gi si gi manipur le ri ba khoi gi lanai khoi sarkari school sing su hai ba sing che thabok ta onthok na ba khoi gi tai phat na khona bi ba thok tai hai si tham ge za khoina imalon se chawkhat na ba khotna ba de khoina lobam thok ba thodang gi matang mayam am so za na su thambi khre masi da khoina khangjaning ba se za hauji khoina amuk naina ba yeng ba ya ba mi yeng ma hai re dio za khoi gi notice haina re oza english tang an tani oza ire ise adagi khoi gi sign board ama thet po oiro office ki da bu oirasu adagi university ama gi bu hairasu ekhoi gi english na yamba seasonary oza hauji makse lairi ba machat sida kari ahong ba porak na ba gi da makta khoi gi lairi ba miyam sing kari thodang lohhaning ba ge habi matang dos thambi oza adu nga si lenga ki mai ge digi kari gu order ma thok pa da ai khoi gi loan da thok pa si pagyam yam theng de adu bu khoi gi akoina loan gi matang hita sum changchin jarak pa da ka adi bharat ngang nari ba khoi gi schedule language khudi mak se mo si national language ni hai mo national language lun oi bi ya ya adu ga akoina hana lonar bi kan se ma lai ba ko hindi sina national language ni lonar me ya asi bharat ta tongan ba mafam da akoina sum theng narak ba da khoi gi schedule language khudi mak bharat ki loan ya Sinaba national language haiba tam de sinarisi aduga moina official language haiba sinab ne hindi wori sinab ka sukai de ko manipur da su akhoi gi gazette ko mata adum masi formus da ka oi material gi si officially yagram i ade parliament wanga mo yarabani aduda masi manipur gazette su dum phongyu da ka oi ko masi thoi bu order chingcha masi lai haiba na ha sing khatang di khang mone do alamandi masi loina khang mo da habi khang de ko idea bi lerang mani na ha sing loina hairabani ko adu masi ma chu akhoi yek ba yai ni akhoi na banner ma theli adi hoarding bu goiro adi ko backdrop theli ba ko masi da english ta hindi ni bu hai myam yauri ba mapalo mila adi hindi du da saman hindi du ni khoi shem do bu ya ba na tre madu slogan na mo ni sat khraw na ba asugum slogan ji ju akhoi gi oi ba loan da khoi hior kan de mu madu sama na mu mai tei mek ti I ba kwa adu loan gi wan tu ti I da ba adanga si yam ne sum no ko ni su sap na ha sing sum sap thing na rang ne ba welcome tharang ne kwa welcome si sum mai tei mek na welcome I rang ne ba taran oxeri ni I ba matang yaw yaw mu khwan de ba I matam da na ko imalon ju khara khara handu ibio aroi boina lakchaning bo hang se oza mai tei lon se oza khoina imalon ama oina chawkhat an se di hai oza si chawkhat han na bo khona ba sida maru oina mai tei lon ngang liba hauji lei ba na ha sing sida moina logada ba thodang do nat ba oza thodang si di do mak hai da na su leire moina logba thodang si mathak sida ai khoi mayam na su mo karamba pukning gi ithil ama pibi ba mathau ta ba ge ha ba si matang da su thambi oza khoi nyam na maru oi si ko mi ba ba da khoi to han ba matam da ko ai si khoi thodang na ha ba si na ta ba sina message ne ba hoi za ada khoi da motivation na ma sang ye pun tho pi ba ha ba mi sang ko fajan ba ji maru oi ko pun tho pi ba si da anga amana wakhal lo sing ta ba horuk ba da ma ga loinari ba mama mapa mathak thong ma sing amadi saman le mana ba singcha sidagi hauna haun lon sajat tam ba hawe masida ne ba ai khoida angang singbu noring de gi hauraga na koi gi asum sum de gi wakhal lo singcha maram sa na biduna mama lon bu nung si han ba adigi khoina sigi maru oi ba se khangan ba sigi phaja ba se khangna do na ba asigum laba maman jam laba imalon asina malem da athoi bani haiba paujel se ai khoi gi inkhalak di ban ha sing da ko pambai amana tra pambai ama sina tuna ne yong da bana ya ba masida khoi gi mama ba oi ba sing amadi mathok thong ba sing che ma khoin aso ba thodang lobi ga da bana ya ba sing ne khoin amaru ji pung do ba da ko yam namak nungai je za ikhoina koi thi da na hangu ba da phangaroi da ba mamal yam da wa pham kya ni wa za na ngasi gi interview based program si da thambiram mi ba se za ado ngasi di ekhoi ge lotion bagi matam di yausalak labani no za ngasi ekhoi ge akaswani imphal ge studio da ozana lengbirak tana asigumba mamal yam laba wafam kaya hauziki na ha sing da mit mai oina ba thambiram ba ozabo mukana haininga le tana thagachari phungukchari hauzik tabikhre manipuri lolbu imalol ama oina chawkhatna bo hona bada naha singi thodang hiramashida dr irom rovindro
Assistant Professor, Department of English, Manipur University of Culture ga unaduna wari saba unajakhibi Gayatri Sarangthem. Ngasigi oinadi Naharolgi Khonjel Thoram matangsta loishinjari tabiramliba pumnamakpu amuka hana khurumjari.